ILP की चटना पथा ड्राफ्ट से हमला बमतुंग द गैजेट फोंगिंगे ममांग द असेंबली की मिफम अमा कोबीदुना खनानबगी तांजा अमा पीबीयु हाइना MLA कुमुक्चम जोइकिशना लैंगा की पुकनिंग सिलसिलकली अमसुंग यांगथांगदगी वांगोई फावबदा लैबा लौफमसिंगदा नौना युम साजिनबसिंग थबक लेफंदुना नुमित 8 निगी मनुंगदा मरिक चुंबा चे चांग थागलकनबा SDO वांगोइना खंगनख्रे Mayambu Kurumjari Adomna Yengbiribas Impact News ni ay Momoka Salamna Hauzi Pungza si Fawgi Marueba Pausing Miam de Pizari Manipur Langak na state asida chatnaba haukraba inner line permit system ki oiba rule and regulation ama mathang chahi gi January dagi shemba hauragani haiba wafam miam gi oina afhava khongthang ni ILP की चटना पथाफ ड्राफ्ट सेमलबा मतुंग द गैजेट फोंड्रिंगै ममांगदा लैंगाकना असेंबली की मिफम अमा कौबिदुना ओपोजिशन यावना अफफत खननबगी तांजा अमा पीबीयु हाइना थांगमैबन असेंबली कॉन्स्टिट्यूएंसी की MLA खुमुकचम जोइकिशना लैंगा की पुकनिंग चिंगसिलकली खुयाथोंग द लैबा मसागी युमदा पाउमी शिंगा उनबा अमदा MLA जोइकिशना हाइखिबदा हौजिक लमदम असिदा लैरिबा मियामदा स्टेट असिदा ILP चटनबना मियामना यामना मिपाइनरिबा Citizenship Amendment Act CAA dagi ngakthokpa ngamlagadra haibagi akiba poknari masigi sumathakta state asida ILP chatnaba matamda best year asi kumja lishing amaga chamapan yankhaiga mathoi oigadavani haiba JC ILPS yauna loop kayagi wafam laingakta leitabagi mami tari masida sunatana center na ikuikuidana National Population Register update tawgani loinana ama tha taruk amadi Masidagi henba fawwa leiragadi leibak asiki oiba National Population Register da yahongani haiba wafam lakli kanagumbana barada leiba mioi amana yumbugi ayaba yawragadi voter list da hapa yai haiba Chief Minister gi wafam yawna issue kaya leiba asina karamba mioi shingbu state asida chanagadawriba ILP na state asida changhanba yagadawribano loinana karamba mioina yaroidawribano haiba chingnaba faunari Fibam asida lengakna ILPS ki RR draft semba loiraba matungda opposition members singsu afafata khananabagi tanja ama pifam thoi ILP ki chana pathap chanaba houdringai mamangda assembly mifam ama nongmagi oirabasu kobiduna ML kobiyu haina MLA khumukcham joikishan na demand tawrakli ILP chatpa state amada state tugi mapanda laaga voter list sanba yabra haibase masi yamna mayak sengnaba Bharat Sarkarna apaba thabak ama torakpada khoi harawi aduba apaba thabak torakpani haina piraiba potduna maming tagi oina chatlaga ki Manipur da lakpa mi khudimak sigi chi ama khaktang darkar leiba random da changaiba mi khudimak da pangpi da piba aduga makhoi da restriction ama thamdragadi mising yamjadaba yellow musing mutkhidrai na pankhaliba se Masta ngaklo piba ngamgani habisiti thajade sarkar nasu miyam hena phana khanna bathabak tobiramgani aduna Manipur habi state sidasu koi democracy ki mahau tu phangli opposition ki su wa phongdok pangambagi tanja adu pipiri habise Manipur lenga asina utpatna chapchana chungani ILP Nakalamarom da Manipur lengakna thasigi kungama panda central government ki meeting makhada leibak asida chatnaba haukraba Citizenship Amendment Act CAA bu sogatpa oina miyam gi khongsat ama singani haiba wafam asi state asida amuk irang lak hannabagi baton tawba oina thokani haina MLA khumukcham joikishana cheksinwa thamlakli MLA joikishana makhata na hai CAA na maram oiraga ILP chatnaba haukraba Manipur gumba state singda akaiba oiroi haiba leikraba matung asida Lengakna CAA saugatpa oina miyamgi khongchat ama Minister MLA shing yawraga chatkani haiba wafam chamamnaba fawi Haujiksu manpek yawna state asigi mioi kaya ama CAA bu yaningdaba yawri khongchat asina maram oiraga miyamda hena sauhannaba machak oigani haiki Manipur dasu effect tawroi ju hairaba impact leroi ju hairaga mu support tawni na khongchat chatoi sina takpadi si Manipur da impact laktori brasini aina hangjaningisi yaragadi laingak sina leiriba khongche tolaga praja se tangdu leitana lehenmana phagani irang pamisi Manipur prajara government laibase nena ningai oire ingna leiriba singdu da provoke tolaga show strength satna banadi kana roi numiture da tholaka doriba singdu Minister MLA ki bedagi miyam do hoira tholaka dori marasu angak pamani karamba ground da karimta su chanaroi na sarkar hajan hairaba si chanaroi dum lamrom se karigi support ki release chatori ge ba
Hiangthangdagi Wangoi fauvda leiba laufamsingda nauna yum sajinbasing SDO Wangoina thabak laukhatladuna numit 8 nigi manungda marik chumba che chang thagalaknaba khangankhre numit 8 nigi manungda che chang thagalaktaba sing ain gi oina thabak paikhatlagani haina Wangoi gi SDO Yumnam Nelson na phongdorakli ngasi ayuktagi hauduna chathakiba notice issue tauba aduga mari leinana Nelson na makhatana hai numit 8 nigi manungda che chang thingalaktaba singi mathakta Manipur Conservation of Paddy Land and Wetland Act 2014 ke makhada nauna sarakliba yumsing amadi atopa construction sing thizinduna ain gi oiba thabak paikhatpa hauragani Englishing aniga taraga mari gi Matung Sajilakpa Yum Sing Manipur Conservation of Paddy Land and Wetland Act 2014 ke Matung Inna Yumfam Adugi Tax Thidok Piduna Pading Chumna Leibiu Lamdam Asigi Miyam Nasu Lofam Singda Nauna Construction Taudringaida Lengaki Authority Singa Tanabiu Haina Fongdoki Impal West DC instruction maka itare ko ahoigi Manipur Conservation of Paddy Land Wetland Act 2014 sigi lakpadagi violate tauba itare ko egasel land ta sasanba structure mayam se seida notice serve taroga seize tauba amasung confiscate tauba aruna sidi notice tharani ko moi reason piro moi einamta moi se moi violate tauba si moi stop tawoi no na thaba de stop tahonba aduga sigi sariba kano se construction se khoigi mayam gi khoi public ki awareness oina bak tamta aware oina ba khoigi itare khoigi hana ayaba permission lobri raga khoigi convert tobiraga aduga on biu haizani khoi lawsi mangdana ba haitare khoi culture land si sum khoi mangsale aduna si mangdana ba public na su si hana conversion si hana niom chumna tobiraga haidi due process tawraga tawina ba aina appeal tawjagi Manipur People's Party MPP gi Yangkhaigani Thoirak Suba Foundation Day gi Thauram Polo Ground Laiba Party Asigi Office ta Pangthokre Thauram adu da Party Asigi Advisor L Krishnadas P Achaubi M Amutombi President O Jugindro Vice President Dr S Ibomcha amasung S Brozen na chingba mioi singna saruk yaki Thauram adu ga mari lainana Party Asigi President O Jugindro na hai MPP gi State Asigi Regional Party ama oina State Asigi amadi Miyam gi Yaifana ba Thabak Thauram kaya paikhatuna lakli masida natana Manipur kannana ba issue kaya da su haktheng nana thabak tawduna lakli haujiksu makhata na party asina state asigi damak amasung miyam gi damak paikhat kadaba thabak thauram kaya lairi makhata na lepa laitana state asigi damak amasung miyam gi damak paikhat payaba thabak thauram sing paikhat khigani haina phongdorakli akhona Bharat Sarkar da yawa matamda akhoi Manipur le ro praja sing tangdu leitana Manipur da Bharat ki citizen amoina phangam thokpa right sing do madu chap chana phangani habigi inaki ba siol sing do madu chap chana khoi phangna ba Manipur ki boundary ngana legini haiba Manipur party ki article number 2 ki clause number 1 2 3 4 da iba Manipur ki territorial integrity niti sina ngak na thangani haiba siba mayam asi akhoi ngakna thamnogi demokta madugi demokta asi sahi Yangkhaini Thoi Suba ngasi pangthoi asina mifam morega makha tana akhoi Manipur le leba akhoi praja primana Manipur party mun sibu lena akhoi ngasi akhoi na pangthoi besmai to na sahi thing pangthopa ngambo jege India government ki Ministry of Rural Development ki funding makhada Manipur State Rural Road Development Agency na lamlai kendra gi manung channa Laushang Khongda RCC bridge ama sangani haina tauriba asi atopa mafamda hongnaba taubiganu athuba matamda sabiu haina miyamgi apamba phongdoknarakli Miyamgi apambagi mahutta ona tainaba thabak tawrabadi miyamgi oiba ihau lakani haina JAC against the shifting of Laushang Khong bridge ki maikei dagi cheksinwa thamlakli Imphal ki mafam amada paumi shinga unaba amada JAC asiki co-convener Khoisnam Sanjoina Hai Laushang Khongda India government ki Ministry of Rural Development work order thoktuna Manipur State Rural Road Development Agency ki meeting makhada RCC bridge asi sanaba haiduna Imphal East MS RRDA gi executive engineer yauna urep uyung tambagi thabak chahi asigi me tarukta pangthokre kumjali shingani kunda thabak loigadaba thong asi ngasi fawwa thabak haudana lairi thong sadana lairiba asigi matangda JAC gi maikaidagi ministry da cherol ama pituna wakat pa fawwa laikre masigi mathakta
MSRRDA gi Chief Engineer na thong asi athubada saba hauragani haiba fawwa laikre nakalamaromda lausangkhonggi akoibada leiriba miyamgi oina yamna ninghanaba oina hairiba thong asi lamlai kendragi manung channa sektada saragani haiba wafam laikre loinana local MLA yauna sektada urep uyung tambagi wafam fawwa lakle फिवम असिदा हौजिक लैरिबा लैंगाकी मरी लैनबा मिनिस्टर अमदि अथॉरिटी ना वाथोक असिगी मतांगदा येंगसिनबिउ लोइनना माइकै असोमदा लैबिरिबा मियामदा यामना कानाबा पिहनगदौरिबा थोंग असि अथुबदा साबा हौननबा थबक थौरम कया सिंग अदु पाइखत पियो हाइना को कन्वेनर असिन अपील तौरकली JSC against the shifting of Loksang Khong Bridge na thongasima atopa mafam da hongani haibagi pauju khangnar padagi haiba mi paibasi leibangan loinana department na Manipur State Rural Development Agency na haiba thongasi athuba matamda Loksang Khong khungang da magi sabam thokpa work order thokiba mafam asida sabina bagi tamakta JSC gi maikai dagi nolukna thamjari haiba thongasi sadragadi khungang amadi khungol mayona badal leiriba sing apunbo oina makhal makha kya gi station torakani haiduna JSC maikai dagi phongdokchari Imphal East District Deputy Commissioner ki mityeng makhada ngasi district asigi oina Wall AIDS Day gi thauram ama pangthokre District AIDS Prevention and Control Unit Vihan National Coalition of People Living with HIV in India NCPI Plus Ahana Project ka khusamnaduna New Chekon da leiba Vihan ki office da pangthokiba thauram aduda Imphal East ki DC Dr. Rangitabali Waikhom na HIV ga sagonaduna hingliba nupi amadi angang singda ningtham khudol amadi chana thakna bagi potlam sing khusinakhi Thauram aduga mari lainana Imphal East District AIDS Control Officer Dr. Romila Devi na haikibada December amada pangthokiba World AIDS Day gi sharuk ama oina Imphal East District ki oina District asigi Deputy Commissioner ge midyeng makhada akhanaba oina World AIDS Day gi thauram asi top mawongda HIV ga sagonaduna leiriba district asigi miyoi sing maru oina angang singa unaba makhoi gi khudong chadaba sing taba amadi darka leiba mateng pangnanaba hotnabani ngasi Imphal East District ki DC masayauna laktuna thauram aduda saruk yakiba miyoi singa unaki loinana khudol kayasu tambiki makata na District Administration ge midyeng makada Imphal East District AIDS Control Office na HIV ga sagonaduna leiriba miyoi gi oiba Yaifa Thaurangi Thabak Thauram Paikhatnaba Hotnari Haina District Control Officer Asina Makhatana Thamlakli Miron bi mama sing amadi akhoi chajin bi mama sing khallaganda khoina moigi ningtham thagi sisinana ba khoi blanket amamam ga khoi angang sing gi thakna na ba sangom kharaga toraga khoina yenthok saraganda yamna chamna khoi cha mamam thakminara kanda khoi tinjaba program ni World AIDS Day mamangai dadi khoi phajana stage semdana khoi gi banner thetana degi rally chatana mayam ama tawjabane ado handak kisidi yamna tongan ba khoi gi Deputy Commissioner Imphal East khoi gi Dr. Rangitabali Waikhom mingona panjarawada mahaki directive makhada khoina sigi differently akhoi pangthok saban Thobal District ki Khangabo constituency ke manung chana leiba Wangbal Part 2 gi Educational Gym Club EGC ki nauna saba club ki shanglen amadi Community Hall constituency asigi MLA Okram Surja Kumar na sangaduna miyam da khusinakre thoram aduga mari lainana Wangbal Part 2 gi public playground ke fencing su saba loiduna miyam da khusinakre Sangabagi Thauram aduga mari lainana MLA Okram Surja Kumar na hai constituency asibu miyam ga manaba chakhwatpa constituency ama oinabagi pandamda changsilakwa thabak thauram singi manung channa kendra asigi tongan ba sanabung kaya semjinbagi thabak loisilakpa ga loinana isingda amuk ahen ba mityeng thamlagani haiki MLA Okram Surja Kumar na achangba senfam pumnamak puthoktuna sakiba club ki sanglen amadi community hall sangabagi thauram aduda mafam adugi miyamna saruk yaki Madang size the break am lauzage break ki matungda leibag asigi hospital humpudara manga tangkak naina medical college singda convert tauragani haina Union Health Minister Harshvardhan Phongdokhibagi pau amadi Manipur amasung malem gi tongan ba I pau sing puduna lakjage impact news bu mideng taduna laibiu Mayambo amukana taram na okchari bulletin asigi makataba pau miyam da pizari
Leibak asigi manung chana leiriba aspirational district singgi hospital humbudara manga tangkak naina medical college singda convert taunaba center na thaurang tauri haina Union Health Minister Harshvardhan na hairi Minister na makhata na haikibada lakliba chahi manga asigi manungda Odisha ki hospital taruk yauna leibak asigi punna hospital nifuga mapan medical college ta onthok naba pandam thamli haiki Bhubaneswar gi AIMS ta pangthokpa thauram amagi Sideline da wafam asi ngarang Union Health Minister Harshvardhan na phongdokhibani Minister na makhata na haikibada Ayushman Bharat scheme gi makhada leibak asida Health and Wellness Center lak amaga lishing yankai lingnaba center gi thaurang lai loinana masigi manungda leibak asigi oina Health and Wellness Center lishing kunga mangati link re haiki Hauzik chathariba Indian Super League ISL 2019-20 gi ngasi sanagadaba league match ta Chennai FC amadi Goa anina lamba taunaragani hariba match asi ngasi numidang pung 8 makhai taba matamda Chennai gi Jawaharlal Nehru Stadium da sanagani league asi gi ngarang sanakiba league match ta ATK na Bengaluru Pupanjil amasinoda maithiba pikre Kolkata gi Salt Lake ta sanakiba Match atu da ATK gi amata ngairaba panjil adu David Williams na match ki nifuga 8 suba minutta chankibani Hauzik chathariba Hero I League ki match ta Real Kashmir na Chennai City bu panjil ani amada maithiba pikre ngasi numit yungba pung 10 ga nithoi taba matamdagi Srinagar gi TRC Turf Ground da sanakiba match adu da Real Kashmir gi panjil adu Danish Farooq Batna amadi Wazir Arman anina match ki kunga nithoi amadi kunga 8 suba minutta chankibani aduga Chennai City ki amata ngairba panjal aduna Syed Suhai Pasana match ki nifuga nipan suba minutta chankibani Under 17 Khelo India Women's League ta Amma Andro Maipakre ngasi ayug Imphal gi mapal kangjai bungda sanakiba Khelo India Women's League ki kunga humdoi shuba league ta YWC Langthawal amasung ICSA Urengbam anina sanakiba match atuda team animakna panjil chanba yabagi khudong chaba kaya fanglabasu match ki apiba matamda team amatana panjil amata chanaba ngamdana match asi draw taki Chatharakliba Women's League asigi ngasi ayuk sanakiba kunga mari shuba league tana ama androgi shanaroi KS Bilasini na match ki humpu suba minetta chankiba amatangairaba panjil aduna WFA kakchingbu panjil amasinota maithiba piba ngamki Yas Department Manipur amasung All Manipur Football Association anina khusam naduna chathariba under 17 Khelo India Women's League asida Manipur gi tongan ba mafam singdagi lakpa nupi machagi team nipana sarukyari tha sigi kunga nipan da sanagadaba kunga manga suba league ta PLL Churchanpur amasung ICSA Irengbamga kunga taruk shuba league tana Kripsa Nauremthong amadi ESU Palace Compound anina lamba taunaragani Kuntraga Taret Super State Arm Wrestling Championship Thasigi Kunga Nipan Amadi Kunga Mapan Fawada Pangthoklagani Manipur Arm Wrestling Association Sinduna Hairangoi Thong Makha Maibam Laikai Community Hall da Pangthokadaba Championship Asigi Mangoinana 1981 da register Taukraba Manipur Arm Wrestling Association Asiga Job Manaba Mingthonba Association Amanasu Mathang Chahi ki January da State Arm Wrestling Championship ama pangthoklagani haiba wafam ama lakpadagi Arm Wrestling masana asibo pamna sanajariba Manipur gi shanaroi singda chamamnaba ama thoglakpa asina maram oiraga ngasi Imphal gi mapal kangjaibungda leiba Amsa gi Conference Hall da Paumi Shinga unabagi achamba thauram ama pangthokre Thauram aduda Manipur Arm Wrestling Association ki President Dr. L. Sarat Amadi Executive Member K. Sarat Chandra Anina Saruk Yakibaga loinana 1981 dagi hauna lamdam asida makhal makha kaya ki Arm Wrestling ki thabak thauram kaya tauduna laklaba association asigi ming season aduna championship kaya taugani hairiba miyoising adugi mathakta akanba mityeng changlagani haiba Ngasigi Thauram aduda saruk yakiba Arm Wrestling Association ki President Dr. L. Saratna lamdam asigi miyamda wafam asi thamlaki Manipur Arm Wrestling Association haiba tunganba ama tholak aga tournament tawni maji championship tawni and haidana haiba
अदा अइगोंद डाउट अम लेबे करिनो आई ज्ञान तात्रे सर नंग त पाव आई ले खबर म्याम दु येंगो कई दोबु यागे द मदु उंग येंगिरो कनानो कई मदु आई खंगदे मी जो हाइदे कना ममिंग करी कवि तोंब कबो चावो कबो ना दुगी खबर हापी हाइबु अफम अम पंदे अदुना हाइबो कांगु सिंग दो मदु अफम दो आई कोई पुमतोक तुओगा नाकलम रोम दा अखोई स्टेट टूर्नामेंट सही में के तो हम थोबो चैंपियनशिप तोबोदबदु मदु 53 सुबा स्टेट आर्म रेसलिंग चैंपियनशिप तौरगनी हौजिक मकोइदा अकोइना हाइबो कांगु सिंदो कनानो कइनो दो कोइ मदु मुई कांगु मुई मरि लेनबो कांगु सिंदो कोइना चे मथा न कोतना हंगे हौजिक अदु रिप्लाई लाक्तरे अकोइ हौजिक याम थुना तांग कुनगनि पान कुमापन तौदोरिनिना थबोक अंगांग जिंगि पंगथोक यादे अरोइबदा बुलेटिन असि हेडलाइंस अमोहन मियाम द थमजगे ILP की चना पथाप ड्राफ्ट सेमलब मतुंग गेजेट फोंगि ममांग असेंबली की मिफम अमा कौबिदुना खना नैनबगी तंजा पीबीयु हाइना MLA खुमुक्चम जोय किशना लेंगा की पुकनिंग चिंसिलकली अमसुंग हिया थांगदगी वांगोय फावदा लैबा लौफम सिंगदा नौना युम साजिनबा सिंग थबक लेफनदुना नुमित 8 की मनुंगदा मरिक चुंबा चे चांग थागलकनबा SDO वांगोयना खंगनख्रे